मियामना फोटो से हेक उ मतमदा सुखसोई सोयदना भाव ताबिरम लगनी है खल्ली क्वीन एलिजाबेथ टू मागसी हौके सेप्टेम्बर की टांग 2022 दा leikhidre मागसी 1926 April 21 da Bruton Street London da poki Mahake pokpa George 6 aduga mahage apokpi gi mingna Elizabeth Bowes Lyon kawi aduga mahake mapurebe gi mingna Prince Philip Queen Elizabeth II gi asengba maming asi miyamna Queen Elizabeth II haina khangnajragasu mahake asengba maming asidi Elizabeth Alexander Mary Manser asumhaina magi maming asi kawi mahakna leikhidabada masagi chahi asi 96 years sugre aduga mahakna queen oina rule torambasi 70 years 214 days asi mahakna queen oina koi London da koi rule toraga lerambani mahaki matangda mukka marik chumna hamjarabada marik chumna lakjarabada mahak India da 1961 aduga 1983 aduga 1997 sumain tawdana ahumlak hanna mahaksi India da lami mana laklamba khudingi ki Rajghat ta leiba Mahatma Gandhi gi murti da leikatpa aduga loina na tongan ba India gi Taj Mahal na chingbada aduga tongan mafam singda koiduna chalami India bo mahakna yam pamjaba aduga India da koiba pamjaba lakpa pamjaba duma queen na masuma ka siweki magi mai masing tamlapu matangda lakjarabada matam du daida nupi masa sing kaya kana school kandaram de larik tamdaram de adu mahakti mathematics history geography astronomy ni singba koi subject sing mamutana tamlei adu lona na mahak Greek maron French Italian Latin hari language sing si mahak loina ngang magana aduga mahak asi 20th November 1947 da hajabatare mahak masagi chahi kunmathoi suba matamda mahak love marriage tauki ana sai su panjakhiba mahak mapuraiba Prince Philip kalonana masagi chahi kunmathoi suba matamda November gi tang kun 1947 da love marriage panthoki aduga matumda mahak macha oina mahak macha mari funjiki Macanu passing an bada thamjarabada King Charles III, Prince Andrew, Prince Edward. Sumaina magi machao nupa humni aduga macha nupi ama Anne haidana Royal Princess ni. Sumain tawdana magi macha mari pangjiki. Mahakna Queen oirakpasi 1952 di February tang 3 tani. aduga aina sai su mamang da panjakiba matamdu dagi haurakanda mahakna leikhidaba numit pawbada 70 years 214 days haripa numit singsi mahakna queen oina mahak ki mapabung leikhidaba matungda mahakna rule toraga lakpani London da India na ningkha tamdringai makhoi gi makha polingai haijaba tare British ki makha pondana leiringi matamsi akhoi masida king oirambasi maki mapabung George 6 haisi masini aduga maki mapabung leikhidre matungda akhoi gi nai subnagi 1947 da India ningkha tamkra matung 1952 da masi king oirakpani aduga India ningkha tamba matamdu de mak pokodi poaba queen di oidri mana queen oirakpasidi 6 February 1952 dani aduga Indiana British ki makha polaga lerakpa matamdu daida haitare maduda kugi London gi king oirambasidi George 6 ni adi India bu rule torambasi George 6 ki matamdani
Queen Elizabeth leikhidre India ki Bhartbasi singna nungaitaba ningomdaba phongdokli India government ki unasu firan tangkhai chingthadana Queen Elizabeth II leikhidre gi nungaitaba phongdoknari video asibu tabada nungaibiraba madi kanaba khara khachik phangni haina khanbirabadi subscribe and like toba kaubirangani. Thank you for watching. Thank you very much.